Manipur ki puari ka sago nariba loktak pat mayayda ithatama oina laydiba Karangbu Manipur ki digital island nama Oihannaba Bishnupur district ki DC puja alangbam na mayay tangbal lawdo na nga si Mipham Pangthokhre Bishnupur ki mini secretariat complex ta layba conference hall da Pangthokhre Mipham aduna the digital island committee Bishnupur sem na bakhanaki loina na ithat asibu model digital island nama oina semgatuna ecotourism ki mafam ama Oihannaba miting thamli Mipham aduna model digital island nama Oihannabada changba infrastructure semgat sagat pagi matang da su khanaki DC pojayalang mamna phongdokhibada Karang ithatna laydiba mafam amadi mausagi fajaba kaya phongdokladuna mafam asida digital infrastructure connectivity health education digital skill development transportation communication sustainable farming fisheries digital financial services tourism and hospitality services yauna waste management leihanbagi tangai fadaba adu phongdokhi loinana masigi damak mari lainaba stakeholders singdagi wakhalon amadi idea sing piraknaba phongdokhi ngasigi Mipham aduda Bishnupur gi ADM T open draw SDO BDO district level officer sing amasung Karang civil society organization gi mihut kaya su sarukyakhi यामना यूनिक होगा सोसाइटी में सेमगा कोई कम्युनिटी की पार्टिसिपेशन फुल पार्टिसिपेशन यारगा सस्टेनेबल होगा हैबदी ngasi khatang ina taba chahi ama khatang ina taba but see se adum makha dum once akoina हैबदी basic infrastructure and foundation जो ले तो बिरगा अदुई makha दि masana sustainable होरगा income generate होरगा tourism potential से enhance होरगा amukhena sustainable होगा eco friendly होगा the example for Manipur example for the nation hai na ama thambi se हैबदी unique होगा अकोई की साइना मयाम नसु हे न खंगहन बा मफम अमो एहन से दुकी मयाम की कोऑपरेशन निजरी